ꯉꯁꯤꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯉꯁꯤ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯄꯥꯎꯈꯣꯡ ꯑꯍꯨꯝ꯫ ꯅꯤꯡꯊꯧ ꯑꯛꯕꯔ ꯄꯥꯎꯈꯣꯡ ꯆꯟꯕ ꯑꯃꯁꯨꯡ ꯄꯥꯎꯈꯣꯡ ꯐꯣꯡꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯗꯔꯕꯥꯔꯒꯤ ꯋꯥ ꯈꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯉꯁꯤ ꯑꯩ ꯄꯥꯎꯈꯣꯡ ꯑꯍꯨꯝ ꯈꯛꯇꯪ ꯆꯟꯒꯦ꯫ ꯑꯩꯅ ꯆꯟꯒꯗꯧꯔꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯐꯣꯡꯕ ꯉꯝꯕ ꯃꯤꯗ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯄꯤꯒꯅꯤ"꯫ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯊꯧꯅ ꯆꯜꯂꯛꯀꯗꯧꯔꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨꯕꯨ ꯐꯣꯡꯅꯕ ꯁꯦꯝ ꯁꯥꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯑꯃꯗꯤ ꯌꯥꯎꯏ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯆꯜꯂꯛꯄ ꯄꯥꯎꯈꯣꯡꯗ ꯃꯈꯣꯏꯅ ꯐꯣꯡꯕ ꯑꯃꯠꯇ ꯉꯝꯃꯛꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯆꯟꯕ ꯄꯥꯎꯈꯣꯡ ꯈꯨꯗꯤꯡꯃꯛ ꯕꯤꯔꯕꯜꯅ ꯐꯣꯡꯈꯤꯕꯃꯛꯇꯅꯤ꯫ ꯃꯅꯥꯁꯨ ꯕꯤꯔꯕꯜꯅ ꯍꯦꯛꯇ ꯐꯪꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯁꯥꯗꯤ ꯑꯃꯨꯛꯇ ꯑꯣꯏꯔꯕꯁꯨ ꯅꯤꯡꯊꯧꯅ ꯆꯜꯂꯛꯄ ꯄꯥꯎꯈꯣꯡ ꯃꯈꯣꯏꯅ ꯐꯣꯡꯕ ꯑꯗꯨꯒ ꯅꯤꯡꯊꯧꯗꯒꯤ ꯃꯅꯥ ꯂꯧꯕ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯤ ꯑꯁꯥ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯥꯏꯌꯨ, ꯅꯈꯣꯏ ꯁꯦꯝ ꯁꯥꯟꯅꯔꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯄꯥꯎꯈꯣꯡ ꯆꯟꯕ ꯍꯧꯔꯛꯂꯒꯦ"꯫ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯈꯨꯝꯃꯤ, "ꯍꯧꯕꯤꯔꯣ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯦ꯫ ꯑꯩꯅ ꯑꯍꯥꯟꯕꯗ ꯍꯪꯒꯗꯧꯔꯤꯕꯁꯤꯗꯤ ꯄꯥꯎꯈꯣꯡ ꯅꯠꯇꯦ, ꯋꯥꯍꯪꯅꯤ꯫ ꯑꯩꯅ ꯍꯪꯒꯗꯧꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯅ ꯑꯃꯈꯛ ꯑꯣꯏꯒꯗꯕꯅꯤ꯫ ꯋꯥꯍꯪ ꯑꯁꯤꯅꯤ: ꯆꯤꯅꯤꯗꯒꯤ ꯍꯦꯟꯅ ꯊꯨꯝꯕ, ꯅꯨꯃꯤꯠꯇꯒꯤ ꯍꯦꯟꯅ ꯉꯥꯟꯕ, ꯂꯁꯤꯡꯗꯒꯤ ꯍꯦꯟꯅ ꯉꯧꯕ ꯀꯔꯤꯅꯣ? ꯅꯈꯣꯏꯅ ꯈꯪꯒꯗꯕꯅ ꯑꯁꯤꯅꯤ, ꯋꯥꯍꯪ ꯑꯍꯨꯝ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯃꯈꯛꯅ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯊꯪꯒꯤ ꯑꯩꯒꯤ ꯄꯥꯎꯈꯣꯡꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯒ ꯆꯥꯅ ꯁꯨꯡꯆꯥ ꯆꯥꯗꯕ ꯀꯔꯤꯅꯣ? ꯑꯍꯨꯝꯁꯨꯕ ꯑꯩꯒꯤ ꯄꯥꯎꯈꯣꯡꯅ ꯑꯁꯤꯅꯤ: ꯇꯨꯔꯦꯟꯗꯤ ꯂꯩꯕ, ꯏꯁꯤꯡ ꯆꯦꯟꯗꯕ, ꯖꯪꯒꯜꯗꯤ ꯂꯩꯕ, ꯎ ꯍꯧꯗꯕ, ꯁꯍꯔꯗꯤ ꯂꯩꯕ, ꯃꯤ ꯂꯩꯇꯕ꯫ ꯍꯥꯏꯌꯨ, ꯃꯁꯤ ꯀꯔꯤꯅꯣ"꯫ ꯑꯛꯕꯔ ꯅꯤꯡꯊꯧꯒꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯗꯔꯕꯥꯔ ꯑꯗꯨ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝ ꯂꯧꯗꯨꯅ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒ ꯆꯥꯟꯅꯕ ꯃꯥꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝꯁꯤꯡ ꯈꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯗꯨꯗꯤ ꯆꯤꯅꯤꯗꯒꯤ ꯍꯦꯟꯅ ꯊꯨꯝꯕ, ꯅꯨꯃꯤꯠꯇꯒꯤ ꯍꯦꯟꯅ ꯉꯥꯟꯕ, ꯂꯁꯤꯡꯗꯒꯤ ꯍꯦꯟꯅ ꯉꯧꯕꯁꯤꯕꯨ ꯀꯔꯝꯕ ꯄꯣꯠꯅ ꯑꯃꯈꯛꯅ ꯄꯥꯎꯈꯨꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯃꯈꯣꯏꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕꯁꯨ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯈꯤ꯫ ꯐꯅ ꯀꯨꯏꯅ ꯃꯈꯣꯏꯅ ꯃꯇꯝ ꯂꯧꯔꯗꯨꯅ ꯈꯜꯂꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯑꯍꯥꯟꯕ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯅꯥꯃꯠꯇꯅ ꯄꯤꯕ ꯉꯝꯃꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯪꯉꯛꯈꯤ, "ꯑꯩꯒꯤ ꯑꯍꯥꯟꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯈꯣꯏ ꯀꯅꯥꯃꯠꯇꯅ ꯄꯤꯕ ꯉꯝꯗ꯭ꯔꯕꯔꯥ"? ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯃꯉꯛ ꯅꯣꯟꯊꯅꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯈꯣꯏꯗꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯊꯥꯖꯕ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯕꯤꯔꯕꯜꯗ ꯍꯪꯉꯛꯈꯤ, "ꯕꯤꯔꯕꯜ, ꯍꯥꯏꯌꯨ, ꯅꯪꯁꯨ ꯑꯩꯅ ꯍꯪꯈꯤꯕ ꯑꯍꯥꯟꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯪꯗ꯭ꯔꯕꯔꯥ"? ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯖꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯍꯪꯕꯤꯈꯤꯕ ꯋꯥꯍꯪ ꯑꯍꯨꯝꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯈꯛꯅ ꯑꯣꯏꯒꯗꯕ ꯑꯣꯏꯕꯅꯤꯅ ꯑꯍꯥꯟꯕ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅꯤ"꯫ ꯕꯤꯔꯕꯜꯅ ꯄꯤꯔꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯃꯈꯥ ताना हायरई, निंगथौना हंगबिखिबा वहंग अहुम अदुदि चीनीदगी हेन्ना थुंबा करिनो? पाखुमना चीनीदगी हेन्ना थुंबा करिमत्ता लेते। अनिसुबा वहंगना नुमित्तगी हेन्ना गानबा करिनो हायबनी। पाखुमना नुमित्तगी हेन्ना गानबा करिमत्ता लेते। अहुमसुबा वहंग अदुना लसिंगदगी हेन्ना ngौबा करिनो हायखिबनी। मसिगी पाखुमना लसिंगदगी हेन्ना ngौबा करिमत्ता लेते। मरम असिना वहंग अहुम मसिगी पाखुम करिमत्ता लेते हायबा वहै असिना ओइजबनी। बीरबलना खुमलक्लिबा पाखुम अदुदा निंगथौ अकबर यामना हराउखि अमसुंग मंत्री मयाम अदुना महाकना खुमलिबा पाखुम असिदा येतफम लेते हायदुना तुमिन तुमिन लेनखि। अदुगा मथंगि अइना हंखिबा पाखोंग अदुगी पाखुम कनाना पीबा ngамगदौरि? मयाम अदु निंगथौना चनखिबा पाखोंग चानबदि लैरगा चाना सुंचा चादबा हायबसिबु करिनो हायबदु माना तुमिन तुमिन खनरमि। अदुबु तिल्लिबा मियाम अदुना वहंग अदुगी पाखुम पीबा ngамमदे। निंगथौ अकबरना महाकि लैरिबा मंत्री मयाम अदुना महाकना हंख्रिबा वहंग अदुगी पाखुम पीरक्त्रबदा वहंग अदुगी पाखुम मखोयना पीबा ngамद्रबसु बीरबलदि सोयदना पीबा ngамगनी हायबगी वाखनगा लोइनना बीरबलदा अमुक्कासु हंगक्कि, "बीरबल, अइना अनिसुबा ओइना चनखिबा पाखोंग अदुगी पाखुम करिनो फोंबा ngамद्रबरा"? बीरबलना खुमि, "इनिंगथौ, ननाय अइना यामना मुन्ना खंजरबगी तुंगदा इनिंगथौना हंगबिखिबा वहंग चानबनी हायदुना लैरगा चादि सुंचा चादबा मदुगी पाखुमदि पुखम असिनी"।
ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯕꯤꯔꯕꯜꯅ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯌꯦꯠꯂꯗꯨꯅ ꯀꯔꯝꯅ ꯑꯣꯏꯒꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯈꯤ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯄꯨꯈꯝ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ, ꯑꯗꯨꯒ ꯄꯨꯈꯝ ꯃꯥꯕꯨꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯆꯥꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯪꯕꯤꯈ꯭ꯔꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯄꯨꯈꯝ ꯑꯣꯏꯅ ꯄꯤꯖꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯄꯦꯟꯕ ꯐꯥꯎꯈꯤ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯌꯦꯠꯐꯝ ꯂꯩꯈꯤꯗꯦ꯫ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯔꯣꯏꯕꯗ ꯆꯟꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯍꯪꯉꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯔꯣꯏꯕꯗ ꯆꯟꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯍꯟꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯨꯔꯦꯟꯗꯤ ꯂꯩꯕ ꯏꯁꯤꯡ ꯆꯦꯟꯗꯕ, ꯖꯪꯒꯜꯗꯤ ꯂꯩꯕ ꯎ ꯍꯧꯗꯕ, ꯁꯍꯔꯗꯤ ꯂꯩꯕ ꯃꯤ ꯑꯃꯁꯨꯡ ꯌꯨꯝ ꯇꯥꯗꯕ, ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤꯅꯣ? ꯅꯈꯣꯏ ꯀꯅꯥ ꯐꯣꯡꯕ ꯉꯝꯃꯤ? ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯜꯂꯛꯂꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯈꯤ꯫ ꯃꯈꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯄꯥꯝꯖꯔꯕꯁꯨ ꯄꯥꯎꯈꯣꯡ ꯑꯗꯨ ꯌꯥꯝꯅ ꯂꯨꯈꯤꯕꯅ ꯃꯈꯣꯏꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯃꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯇꯨꯃꯤꯟꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯅ ꯈꯟꯕꯗ ꯑꯔꯣꯏꯕꯒꯤ ꯄꯥꯎꯈꯣꯡ ꯑꯁꯤꯃꯗꯤ ꯕꯤꯔꯕꯜ ꯐꯥꯎꯕ ꯈꯨꯝꯕ ꯉꯝꯂꯔꯣꯏ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯆꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯪꯉꯛꯄ ꯆꯜꯂꯛꯄ ꯄꯥꯎꯈꯣꯡ ꯈꯨꯗꯤꯡꯃꯛꯇ ꯕꯤꯔꯕꯜꯅ ꯂꯥꯏꯅ ꯐꯣꯡꯈꯤꯕꯃꯛꯇꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯑꯃꯨꯛꯇ ꯑꯣꯏꯔꯕꯁꯨ ꯑꯔꯨꯕ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯗꯨꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯛꯂꯤꯕꯅꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯪꯉꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯂꯛꯅꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯥꯏꯌꯨ ꯕꯤꯔꯕꯜ, ꯅꯪꯗꯤ ꯌꯥꯝꯅ ꯅꯕꯨꯗꯤ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯩꯅ ꯍꯪꯈꯤꯕ ꯏꯆꯝ ꯆꯝꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯪꯉꯣꯟꯗ ꯂꯩꯇ꯭ꯔꯕꯔꯥ? ꯏꯅꯤꯡꯊꯧꯅ ꯑꯀꯣꯟꯕꯗ ꯆꯟꯕꯤꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯆꯦꯗ ꯌꯦꯛꯄ ꯃꯍꯥꯗꯦꯁ ꯂꯝ ꯃꯦꯞꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯆꯨꯝꯃꯤ ꯕꯤꯔꯕꯜ, ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤꯁꯨ ꯑꯩꯅ ꯅꯪꯕꯨ ꯄꯥꯎꯈꯣꯡꯗ ꯂꯥꯛꯆꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪꯕꯨ ꯂꯥꯛꯆꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯔꯕꯜꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯃꯅꯥ ꯄꯤꯈꯤ꯫ ꯕꯤꯔꯕꯜꯒꯤ ꯍꯩꯁꯤꯡꯕꯗ ꯀꯜꯂꯛꯆꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫